Haukiba Megi Tang Ahum Ing Kumja Lishing Aniga Kulhumdoidagi Hauraktuna Loishin Bangamdana Ngasi Pauba Mai Chaktuna Lerakliba Manipur Imagi Oirakliba Pibam Asida Langtak Naraba Manipur Praja Miyamgi Amatangairaba Wahang Manipur Kanana Kangani Achet Pawasak Amagaloinana Manipur Miyam Pumbagi Amatta Oinayanaba Achet Papirep Lauduna Khongfam Chet Nalepmin Naduna Chap Chaba Thogang Lomin Nabagi Tanja Adu Yorakle Manipur Miyam Apunbagi Warep Launa Nabagi Damakta CSO Kayana Wakal Chungsin Naduna Amadi Coordinating Committee of 30 Assembly Constituencies Maximal Thawai Mirel MMDC Tagdal KSSL Sal Amadi Egmina Maru Aiba Thogang Lauduna Lakliba September Gitang Taraga Taruk Ing Kumja Lising Aniga Kungo Humdoi Thang Zanumitki Ayuk Pung Tarama Thoidagi Hoduna Hapta Kangjaibung Konung Mamangda Public Assembly Pangtok Sargani Mangjona Itok Labaware Patok Pamipam Pamjade Public Assembly Asida Manipur Miyam Apunbana Amatta Oina Yana Bawapamda Manipur Imagi Achetpa Warep Lauminasi Public Assembly Asida Amamamta Oina Mod Phongdhok Nabagi Tanja Phangloidaba Maramna Isa Isagi Oiba Mod Phongdhokpirak Nabagi Damak Yenthok Chariba Public Opinion Form Mensin Biduna Laikai Club Maira Paibi Natraga Organizing Committee da Tha Sigi Tang Tara Mari Sagol Senumit Faubagi Manungda Pishin Bina Bagidamak Paujenjari Opinion Form Asida Yauriba Wafam Sing Adudi Ming Laifam Chahi Gender Amadi Mobile Number Ahan Badalai Wafam Asi May Tang Ahumdagi Haurakkiba Nongmay Kapnaba Amasung Hingshagi Tabaksing Kudakta Lefan Gadabani Pami Natraga Pamde Anishubada Buffer Zone May Ahumgi Mamangda Lairamba Lamgi Status Quo Ngaklaga Thamgadabani Pami Natraga Pamde Ahum Shubada National Highway Singasida Matik Chaba Security Arrangement Piduna Ayat Apan Laitaba Traffic Free Flow Traffic Matam Pumbada Lehengadabadi Pami Natraga Pamde Mari Shubada Lanze Narakliba Manipuri Kudingmaki Chap Chaba Rehabilitation Package Pigadabani Pami Natraga Pamde Manga Shubada Hauzik Manipur Gilai Maida Hauriba Poppy Pambi Pumnamak Tumnamanghan Gadabani Pami Natraga Pamde Taruk Shubada Mobile Internet Kudakta Hangdokadabani Pami Natraga Pamde Taret Shubada Kuki Militant Ga Chatnariba Shu Niyam Chumna Chatna Halu Afava Kusu Kulai Sophisticated Weapons Paiduna Irei Chamiyam the Kaplak Liba Asi Terrorist Ni Haina State Amasung Central Government Na Lokthokadaban Pami Natraga Pamde Nipan Subada Manipur gi ngamkhai amasung lengak londa singnarakpasing matam pumbagi oina loishinnaba constitutional safeguard pigadabani Pami Natraga Pamde Mapan Subada Kuki Militant Singi Shu Asi Pumlaw Lokthokadabani Pami Natraga Pamde Tara Subada Boundary Mayek Sengna Khangdoklaga Fencing Tawduna NRC Asi Niyam Chumna Athubada Pangthokadabani Pami Natraga Pamde Taramathoi Subada Manipur dagi narco terrorism pungmut muthat kadabani Pami Natraga Pamde Manipur da peace puraknaba isagi mot sing wahai kundagi hentana Phongdhokpina bagidamak makhada kalam pijari Mahogsagum Manipur da Santi Hanjalak Nabagidamakta Irei Sasingi Mod Public Opinion Form Kuthang da Pisinbiu Public Assembly Asida Adom na pibirakpa motsing aduna punsil laga Miyam mangda Puthok minaduna Miyam gi amatta way bawarep lomin nasi September gi tang tarataru ing kumja lishing aniga kulhumdoi thang janumit ki ayuk pung taramathoi dagi hauduna hapta kangjeibung konung mamangda pangthok kadauriba Public Assembly Asida Ireicha pumna makna matam chana lengbirakduna Manipur Imagi Laishada Khongpam Chetna Lepminaduna Achetpa Warep Lauminasi Haina Ireicha Miyamda Paujenjari